report amagi matungina ahanbada Zakli medical team amana miyoi rescue tawbanga krehari haibasi animal bite tigi oiramba yai haiba severe allergic reaction tholakpadigi haiba miyoi si kanbigi thabak satakhibani haiba wafam amani haiba thawdo si subnagi sahi kungamani khakta ngariba leaf finom village Susampur district ki manung sana leibi miyoi ma hypersensitivity reaction anaphylaxis amasum angioedema sing haiba singasi Singnava Sana Sikpadi Oramgana have a reaction Kayama Tolopadi, Yumzakson Mita, to Zakli led medical team Mamana Hariba Musi, Kanmangam Kiban Hari, report Amagi Matu in the Hari Musi, Boy Neo Kobi Hari, Adugam Haxi, Kanghodava, Posa Amana, Sauran Numidangi Puma Pangamini Puga Mangam Satamatanda, Sikibia have a wapam Tazanari. Hari Bastiklam when I had Tazari Basi, Rakon, Natragana, Islo Loris Kumba. Oirambe haina thasnani madugi matungdagi di athubada hariba victim warning mafauba pomkhatpa maki mamai masum budi singda allergy guma kayama tholakpadagi sor honba waba yauna kayama allergy torkheri haribisugi matungna hariba medical team asina kanbangam khibane hari Priyas Nit Biology na Satra Masum Satri Singway but no Arab Pausel Puduno Luxury NTA Nit UZ 2027 NTA Nit UZ Foundation Course Kiweba Admission Form Thazari Lakli Bazun Gitang Ama English Singaniga Kunga Turki class Hauseragani Hariba Singasida Kena timing da Nit Biology Foundation Class 11 Foundation Class 12 ki class Tozakani Nit Biology Takpa Sahi Tarahen Experience Lairaba Biotechnology MU Life Science MU Department Singda former guest faculty Oiramlava well experienced faculty Singna Takpi Tambigaturi Hena Nungariba Pau Mana Satri Singueva residential hostel facility Sulezagani IDP Singi free classes Yauna special feature Kayama Sapangigani Hauzima contact of Viro Akogi contact number D 700553438 Natragana 700537615 Akogi address na Kaisampat Kaisam Lekaini. This is the documents which has been given by Deputy Commissioner of Sanapati RTI. Akoi 2024 flood lakpa matamda relief fund che government na pibo che akoi gi khuk da lai mon leito. This is all the documents which is given by Sanapati District Commissioner. Adu akoi gi fund che hujik pau 2024 digi flood di loikre. Hujik pau akoi gi fund che kari damak da lak tabra. According to RTI say every transaction has been made. Account beneficiary account me hujik shoppa mi singi account the hujik poju lupa siki ama poju changde. There is not even a penny. Ko penny ama poju changde account da. Adubu ashi dedi according to RTI lupa lising tara 10,000 che critic taubi kre hai na RTI dedi pie. Adu ashi gi paisa government na allocation taubi ba fund ashi je kadai chakre. Hujik 2024 ki fund chu loi kre 2025 du flat lai adu ki fund che makai kada chakre adu ima sing na chu khara lara ga haipiro noi 2024 da ising torak ko matam da noi ki account da usa changba changde changba lai rie akoi ni ising chawraga isa pakhatlaga thabak isa gi yum kan nangai modna ba kanda DC SDO ma gi staff la ko ni gida dum lambi chalaga akoi da karam tawbra phau hangde akoi go hujik au kadi sha hangde adu ima singa haining baje akoi ki DC se she came to serve the people go mayam bu serve tawge na DC lakpane adu DC where is all the fund gone now before you clear all the fund and assume what line muk sem thok tabada nang che chakpa yaroi hoi DC hadak transfer chat ka daw chat kre hai na tai adu bo mana pesa du pura ga chat kira akoi gi pesa di pi pham thoe mi makai gi ma gumna akoi du laidik haite adu bo akoi su mi ni ma akoi di thawai mangge to ni flata adu phau mana DC ama oina akoi bi yingsin gi gira natana pesa du ma na chabra ma gi subordinates na chabra kana na chabra khangge DC ne ma gi ta tari Sip Minister na Kangpokpigi Makhan Kulusatuna Tadorakiba Naga Nupi Singna close door to Unakri. Naga Taruk Tiba Kangana Lady Versi Langa and Alumna Lobagal in a Makoi Tibigi Tabagalep 3 Khemchand.
Chief Minister Yumnam Khemchand ngasi yu Kangpopi district ki Makhan khul satuna kuki singna lairon wifi khul dagi fazin kraba matung thadurok kraba konsa khul ki angang nupi masa ama yauna naga nupi tarakani thoi unaduna close door wari sanakri Kuki militants na thas ki tarahum lairon wifi kuki khul dagi naga misam taragani pan phake bagi manungda thas ki taraga manga thadurok kraba angang nupi masa ama yauna konsa khul gi naga nupi taragani thoi ga ngarang ngasi Chief Minister Yumnam Khemchand na close door da unakri nupi singa si thadurok kraba numit taraga marini gi matung Chief Minister Yumnam Khemchand na ngasi yu Kangpopi district ki Makhan village satuna victim oikiba naga misam taragani thoi adu unakibani Makhan Baptist Church sangjapam lawduna lerakliba victim sing aduga Chief Minister ga ngasi yu pung mapan makai tabado waidi close door wari sana bauki close door unakiba duda Kuki militants na ahing ama makoi makut mamit punsinur umang na thamnurawa victim sing na makoi bu phajin kiba matamda thengna rakhibani Chief Minister na paudom ki loidana makoi gi famina khibadi gi ngasi pawba thiba khangdana laiba naga misam taruk khungul liduna puthopina Chief Minister da taksin ki hari naga victims unaruba matung mapamadura pawmi singa makhatana unabada Chief Minister Yumnam Khemchand na pastor ani yauna naga misam taruk phajin kibadagi thiba khangdana laiba lenga na haksina lawduna makoibu thibe akan bathaba leptana sathari miyoi taruk phajin kiba siga mari lainaramba yai haina singnaba miyoi mari security force na fuat palari amasum misam phabra sienaba sing masa khangdonaba amadi sienaba sing fanaba thigatpagi thabak yamna section amadi lumna lawduna thabak lokhali haina Chief Minister na phongtokhi amaromda Manipur thoklibi irang asina maram oiduna Makhan Baptist Church ta sangjapam lawduna ngasi phawbal lairiba internet displaced person IDP kuntraga manga ka Chief Minister Yumnam Khemchand unaduna wari sana kiloinana seng hawai alu tilhau asa thau sini samana amadi biskuna singbu relief material susigen thokiari Nongmai round ni palom kapthoklakle ngase yupung taruka makhairam taba matamda khopung police station ki manung sanba zawjang tik amadi jadonang market manakta Kuki khulai paibi sing oigeni haini singnaba singna nongmai round ni palom blank fire torm lehri maram taktana nongmai kapthoklamba duna maram oiraka manak nakpada liba khunja sing mi paiba pokna khenesu pausna report tawri Atopa pawgi likhun amagi matung inadi ngasidagi numi kharani gi mamangna zawjang tek area da Kuki khulai paibi sing chatok sin tawa manak nakpada liba khunja singna uba phangna khi haina su pausna makhatana sa phungdorakli aduga tentang nusun meyam da thamjagi haujiko inadi meyam paus matanga se lusinjaragi amasum makhata pa anopa update meyam puna ngamina saina channel sigi maikedi gi meyang phamda makhatana thamjari makhata pa anopa update meyam puna ngamina si